ngasi tongan tongan ba sifong singdigi marui ba pausing khungat charaga mayam da share tawzigi ahan bada Thaubal amadi Bishnupur district police singda CL gi mana piragani lamdam asidagi mayai kaba drugs sing phagat pangam kibagi damak Manipur lenga ki home department na Thaubal gi police personnel yangkai amadi Bishnupur district ki personnel nipugu marida mathang sitna lupa lakh kun amadi lupa lakh taragi CL gi mana lakthokre Saliba sahi asiga October 18 na Thaubal district police na district adugi manung sana laiba Thaubal moijing awang laikai digi Kayamuddin Elias Amuthi apokpi gaming Habibur Rahman kauba miyo amadigi brown sugar samri ke kuntraga mga point samapan ga nipu ga mga amadi morphinated liquid liter samri ke kuntraga nipan phagat pangam ki bagi dama Thaubal district police ki superintendent of police additional SP ani inspector ani SI ahum ASI ama yauna personal yangkai da lupa lakh kun gi CL gi mana laukthokibani loinana sai sigi October 19 na Bishnupur district ki manung sana laiba Kaibul Lamjau police station na konba khorda isindagi Chevrolet car amadagi amadi Mayang Imphal police station na konba Bengundagi brown sugar kilogram humdraga mari phagat pangam kibagi damak district asigi SP additional SP ama Subedar ama SI ani amadi ASI ani yauna personal nipugu marida lupa lakh taragi CL gi mana laukthokibani hairi hanasu pauksisna makhatana phungdorakli makasa tharakpoina atopa maruiba paukhura namu Imphal Turel de Iraq nakiba laisabi ama sina phanglei Imphal East district ki hangang police station na konba kairang maitai mamang laikai mapagi Imphal Turel da hokiba thasigi tara marigi nungthul pung marinom taba matamda iru luzabada Iraq na duna isingda lukhibadagi thiba khangdana lairakhiba laisabi ama ngase yuk sina phanglei Laikhidrabi lesabi dugi maming okram Nanau Devi sai kungani thu apokpa okram Mohan kawi kairang maitai mamang laikai digini mak lupkhiba numit adudagi hauna National Disaster Response Force NDRF thibagi thabak satharakpada numit marini gi matung ngasi pung tarek minute 15 rom taba matamda kairang mamang laikai mapadagi phangba ngamani haiba paw asina phungdorakli atopa paw manamu dukan ahumdagi lupa lising yangkai humdoi rom gi posai huran khre Haukiba nomaijing amasum ningthau kabaga lonaba hingda Yeripo ningthau nai makha lekai da leiba dukan ahumgi thong phakai duna chaurakna lupa lising yangkai humdoi romgi posai amadi paisa oina lupa lising kunrom puran khre Integrated Youth Development Organization IYDO gi president Abdul Halimna thadorokpa sirul amana hai dukan ahum adugi manungda Sarafat amadi Azamir gi dukan yauri hairiba dukan sing asidagi lupa lising yangkai humdoi rom gi posai amadi seloina lupa lising kunrom huran kibani COVID-19 laisat ki luraba tanpham masid asiguma laibak thiba thaudu asi matungda amu hanna thoktanaba akan masiksin tharong lokhatlagani hairaduna numidang pung 8 dagi IYDO na konba jagada mitop changsinduna leiba mayai kaba chinjak charam thaklamba thiengnarabadi madudagi tholakpa apapata kudima masa masana pugadabani hainasu sur sin makhatana phungdurakli Atopa yamna nungaitaba thaudu amana lamokna sokolabasingda medical aid pikre ngasi ayu angan mapung tarurom tabada lamok laba ama hundung goda village ta sanglaktuna miyu ani sokolambadagi Assam Rifles na khudakta medical aid pikre pawsna hai lamokna attack toramba aduda soklabasing adudi simraingam amasum papu konghar kawi mokhoi animak sahi kuntra taruk rom gi lenga oigani mai ngaksam amasum phaiganda chikpadagi mafam kya leramkhi Mokhoi animak sangsatta leiba Assam Rifles Medical Aid Center khudakta purakpadagi ahanbagi oina ana layengi khudongchaba pikhibani tungda makhatana government hospital layengnaba pukhre lamdamadugi khunjasingna khudakta ana layengi mateng pangbibagi dama Assam Rifles bu thagatpa amasum apianba phungdorakli haina pauksisna makhatari makasa thrakpoin atopa maruiba paukhranamo COVID-19 ga mari lainabasing yengsinanaba central team thunglaragani Positive case lising kunganithu henkre sibana sani ge kontramathu yokre COVID-19 ga mari lainana State Health Department na Public Health Major Review tawbada mating pangna ba madi Clinical Management ga mari lainana Central Team ama Imphal thunglaragani hairi atopa paw manamo by election pangthokiba kendra singda COVID-19 gi mass testing hokre hokhiba November 3 by election pangthokiba kendra marida paksana COVID-19 test tawba hokre test tawkiba duda miyo yamna thulakhidrabasu positive rate sada taraga tereka point mark wanitho yauki haina people task for COVID-19 na thadorokpa sirul amana hairi sirul aduna makhatana hairi bana by election pangthokiba kendra singa sida COVID-19 gi mass testing pangthoknaba
People Task Force for COVID-19 na sarkarda akanba wafam thamkraba matung sarkarnasu masigi makha tarakpada wongoi kendrada cross sectional study ama pangthoknabagidama kendra asigi yumthong lising taruk ka sahumga kuntraga nithoigi miye amamam khangatlaga test tawbagi thaba asi ahanba tangaki oina mafam taraga mathoida pangthokkibagi thawrang asi taramna oi ngasigi study edura tholakhiba positive oibagi rate asi nainaruba oiradi yamna sathiba community transmission parksna sandokpa layung adu uba phangle ngasigi covid testing drive asida tholakpa result asi nainarurabadi sarkarna lumna lawbaga loinana athubagi laingana paikhatkadaba thabaksing paikhatpa mathoktai testing asi jaga kharadadi miyoi taraga mathoi test tawbada tara positive oikhi positive rate asi sada kuntraga nithogi sangni laikai taraga mathuida pangthokiba testing gi result ayamba positive rate yamna wangki ngasi anganba numita miyoi lising ani ga chama ga yankhai test tawnaba pandam thambada changwa ga kuntraga nithoi test tawki maduda miyoi maudraga manga positive oikhi positive rate asi sada taraga tereka point mark fuga nithoi ni laikai amada tholakliba household amadagi tholakadaba miyoi singi masingsu yamna nemki miyoi khara khak tholakpada mafam khara da test tawbada imung hupna positive oiramba thenaki household amadagi miyoi amamam sungsoi soidana test tawba tarabadi positive rate asi kham thengna wangani by election pangthokiba atai kendra singdasu mass testing gi thaba asi pangthokpa mathoktai loinana haujik chathariba testing tracing treatment gi khongthang asida miyamna mapung phana cooperation piba sangi hair henasu pauksi sina makhatari atopa pawamanamo NSN IM gi kadar ahum sogle ngasi November 19 gi pung manga makhairom taba matamda Khopum Valley dagi south east ta charakna kilometer kunrom chatlaga leiba singmai kabui khul hairaga su khangnaba pungsan mai village ki umangda hangduna leiba NSN IM gi kem amada kunga mapan suba Assam Rifles ki khutpu amana landabada NSN IM gi kadar ahum sogle IM gi kem Assam Rifles khutpu aduna manghan takan khre haidi thaudo singa si ayuk pung manga makhairom taba matamda su champur romdagi lakpa kunga mapan suba Assam Rifles ki khutpu amana NSN IM gi kem aduda landana balakhi hairiba NSN IM gi kem adu saurakna miyoi kunrom leibani hairi Assam Rifles ki khutpu aduna kem aduda landaba lakpa matamda soklaba NSN IM gi kadar ahum aduna Khopum Valley ama khunja singdagi karigumba khara launaba lambi da lakpa matamda Assam Rifles ka hakthengna thengnabadagi Assam Rifles na NSN IM gi kadar singduda nomai kablakpada makhoi ahum sokhi NSN IM gi Ziliangrong ama tangkhul ama amadi nagami ama nungmaina panbadagi soktunu singmai da onthaki tanjadura KM da leramba NSN IM gi kadar singadu mafam adu thadoktuna khonglei thuna senki tungda Assam Rifles ki khutpu aduna IM gi KM adu manghan takanki thawdok thokraba matung Khopum Police Station yauna kanagumba miyoi amata sangsinba ngamdabadagi thawdoktuda miyoi kya aso apan nangkhre haibadu chapsana khangba ngamkhide tungna khungi khunja nupi nupa kayana nongmai kapnaba lepo aikhoi santi pami haiba khulaw kya lauduna Assam Rifles amasum NSN IM anina nongmai kapna kiba mafam adu tana khongna sangsilaba matungna NSN IM gi kadar ahum aso apan nangki haibadu khanglakhibani haina pawsina makhatana phongdorakli topa paw manam phatta haudi hondolamba miyu ama fagatuna club na fine thian khre police te sinna khre hokhiba November 13 ki numidang pung 3 makhairom taba matamda amamagi khudong chaba lauraga langthabal kendra gi manung sana lairiba Imphal gi Kanchipur da leiba Manipur University campus ki akoibada phatta haudi hondokpa lakpa miyu ama club ki thaumi singna fagatuna lupa lising manga gi fine thian khre makhata na sigumba thaudok thoktanaba ain gi serak pinaba mahakna hondoklamba Phat haudi sing aduga loinana kakwa da leiba Singjamai Police Station khusina khre hana phungdorakli aroi boina content masang hatanga mayam la share tawjaramge Sukhoi amadi MiG Fighter Z ani Imphal Airport tarakpada miyam mi paina khre Imphal gi Bir Tekendra International Airport ngasi nungthil lan gi matam sijinaba Sukhoi Z amadi MiG Fighter Z ani pairaktuna tarakpa aduda miyam mi paiba pukna khre Lan gi matamna sijinagadaba Indian Air Force ki Army gi plane sing adu routine walk oina Assam gi Tezpur da leiba air base tagi pairakpani haina poksi asina mari lenaba airport ki authority singda hangbada phongdorakhi sahi gi routine walk oina exercise tawbu oina lan gi plane asi Imphal gi airport tarakpani ngasi Imphal gi Bir Tekendra International Airport tarakhiba lan gi matamda kusu khulai puthok pusin tawbra sijinagadaba Indian Army gi plane ani pairakibadu November 18 amadi kundasu pairaktuna Imphal Airport exercise makhatana tawkigani
इंडियन आर्मी की प्लेन अनि पायरक्तुन इम्फाल की एयरपोर्ट तरक्प मतमदा मियामना मिपाइबा पुप्पीगनु हाइनसु एयरपोर्ट अथॉरिटी ना फोंदोरखी हाइना पॉक्सीसना मखाताना फोंदोरलेन थैंक यू।